ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ? ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯏꯅꯧ ꯇꯅꯧꯕ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯊꯥꯗ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯏꯗꯨꯝꯁꯨ ꯑꯃꯅꯤ꯫ ꯈꯣꯏꯗꯨꯝꯅ "ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯐꯖꯕꯁꯤꯗꯤ ꯆꯍꯤ ꯌꯥꯝꯂꯒ ꯃꯒꯨꯟ ꯂꯩꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯊꯥꯏꯅ ꯏꯆꯥ ꯄꯤꯛꯂꯤꯉꯩꯗꯅ ꯉꯧꯔꯒ ꯕꯨꯛ ꯕꯨꯛ ꯂꯥꯎꯈꯩ ꯐꯖꯕꯅꯤꯗꯣ, ꯍꯧꯖꯤꯛꯅ ꯎꯟꯁꯥꯒꯁꯦ ꯈꯨꯏꯔꯞ, ꯍꯦꯛ ꯌꯦꯡꯕꯗ ꯄꯤꯁꯨꯝꯒꯁꯤꯅ ꯁꯨꯛꯂꯞ ꯇꯧꯅ, ꯌꯦꯡꯕꯗ ꯅꯨꯄꯥ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯄ ꯅꯨꯄꯥꯅꯤ ꯈꯣꯏꯗꯨꯝ ꯑꯩꯅ ꯃꯥꯜꯂꯤꯕꯁꯦ꯫ ꯏꯃꯤꯡꯁꯤꯃꯛꯅꯒ ꯈꯣꯏꯗꯨꯝ ꯍꯦꯛ ꯀꯧꯁꯤꯜꯂꯝꯃꯦ, ꯔꯥꯁꯤꯅꯒ ꯃꯇꯨꯝ ꯆꯔꯣꯡ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯦ꯫ ꯃꯁꯤꯗꯗꯤ ꯑꯩꯅ ꯆꯨꯝꯅ ꯆꯠꯂꯒꯦ ꯈꯜꯂꯁꯨ ꯀꯅꯥꯒꯤ ꯃꯧ ꯅꯍꯥꯗꯤ ꯂꯥꯏꯔꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯐꯥꯎ ꯑꯩꯕꯨ ꯎꯕꯗ ꯃꯤꯆꯤ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯂꯦꯝꯊꯣꯛꯅ ꯂꯩꯕ ꯀꯝꯗꯧꯅ ꯉꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯅꯗꯤ ꯑꯍꯟ ꯑꯣꯏꯔꯒ ꯈꯤꯇꯁꯨ ꯂꯦꯝꯊꯣꯛꯇꯦ ꯀꯥꯏꯗꯅ ꯑꯩꯅ ꯁꯛ ꯐꯖꯔꯨꯕꯒꯤ ꯇꯥꯔꯤꯕ ꯗꯁꯥꯁꯤꯗꯤ ꯃꯣꯏꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯈꯛ ꯄꯥꯜꯂꯤꯕꯁꯤꯁꯨ ꯄꯥꯈꯪ ꯑꯣꯏꯗꯅ ꯁꯨꯝ ꯂꯩ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯗ꯭ꯔꯅꯦ ꯑꯩꯕꯨ?" ꯊꯣꯏꯅꯨꯅ "ꯃꯈꯣꯏ ꯃꯄꯥ, ꯅꯪꯕꯨ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨ ꯀꯣꯜꯂꯒ ꯃꯣꯟꯗ꯭ꯔꯪ ꯆꯨꯔꯒ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯑꯁꯨꯛ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯃꯈꯣꯏ ꯃꯄꯥꯅ ꯅꯣꯛꯐꯦꯠ ꯅꯪ ꯃꯉꯥꯏꯔꯦ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ꯫ ꯎꯕꯗ ꯑꯩꯗꯤ ꯏꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯅꯆꯥꯒꯤ ꯅꯃꯧ ꯐꯪꯒꯗꯧꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯃꯄꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯁꯨꯝ ꯆꯠꯄꯤꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩ ꯊꯣꯏꯅꯨ ꯍꯥꯏꯕꯤ, ꯏꯇꯨ ꯃꯥꯟꯗꯕꯤ ꯏꯃꯥ ꯃꯥꯟꯕꯤ, ꯅꯊꯧ ꯇꯧꯔꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯕꯨ ꯄꯥꯅꯔꯤꯕ꯭ꯔꯣ? ꯏꯃꯧ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯕꯣꯔꯒꯤ ꯃꯄꯥꯁꯦ ꯑꯩꯅ ꯑꯣꯏꯔꯨꯗꯣꯏꯅꯤ ꯈꯟꯕꯗꯅꯦ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯗ ꯃꯪꯒ ꯑꯃꯠꯇ ꯃꯪꯉꯨ ꯌꯥꯕ ꯅꯠꯇꯦ ꯃꯊꯥ ꯁꯥꯃꯟꯗꯅ꯫ ꯀꯌꯥꯗ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯤꯕ ꯍꯅꯨꯕꯅꯣ ꯌꯦꯡꯉꯨꯕ ꯑꯁꯤ꯫ ꯆꯍꯤ 30 ꯁꯨꯔꯕ ꯃꯆꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯅ ꯃꯄꯥ ꯑꯣꯏꯕ ꯏꯀꯥꯏꯖꯩ ꯀꯥꯏꯗꯅ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯄꯥꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ? ꯆꯨꯝ ꯑꯀꯪꯕ ꯍꯦꯛ ꯃꯥꯟꯈꯩ ꯀꯪꯁꯤꯜꯂꯛꯂꯤꯕ ꯁꯕꯥꯟꯗꯨꯒ꯫ ꯀꯔꯤ? ꯑꯩꯕꯨ ꯆꯨꯝ ꯑꯀꯪꯕ ꯃꯥꯜꯂꯤ ꯀꯥꯏꯗꯅ? ꯍꯩ ꯁꯃꯨ ꯍꯥꯇ ꯃꯥꯟꯕꯤ, ꯆꯔꯣꯏ ꯆꯦꯛꯂꯥꯕꯨ ꯉꯝꯖꯕꯤ ꯆꯤꯟꯒꯟꯕꯤ ꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯅ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯃꯄꯥ ꯑꯩꯗꯤ ꯁꯩ ꯌꯪ ꯂꯥꯎꯔꯤꯌꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯣꯏꯕ ꯌꯥꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ꯫ ꯑꯊꯤꯕꯤ, ꯆꯠꯄꯗ ꯗꯨꯡ ꯂꯥꯎꯕꯤ, ꯅꯁꯥꯅ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯆꯍꯤ ꯌꯥꯝꯖꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ? ꯍꯣ ꯄꯥꯈꯪ ꯁꯥꯖꯅꯤꯡꯕ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕ, ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯄꯨꯄꯨ ꯍꯥꯏꯗꯅ ꯅꯁꯨꯟ ꯅꯥꯃꯩ ꯄꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯗꯕ꯫ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯅꯁꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯖꯔꯦ ꯍꯥꯏꯕꯗꯣ꯫ ꯍꯩ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯂꯨꯋꯥꯎꯕꯤ, ꯀꯦꯅꯤ ꯅꯥꯅꯤ ꯈꯪꯗꯕꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ, ꯅꯕꯨꯛ ꯆꯦꯜꯗꯨ ꯐꯠꯇꯕꯒꯤ ꯑꯩꯕꯨ ꯍꯥꯟꯅ ꯍꯅꯨꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯟꯅ ꯍꯅꯨꯗꯅ ꯑꯩ ꯄꯣꯛꯄ ꯏꯃꯥ ꯃꯥꯜꯂꯤꯕꯗꯣ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯑꯩꯅꯒ ꯑꯍꯜ ꯁꯨꯡꯑꯣꯏ ꯑꯣꯏꯁꯤꯟꯕꯤꯗꯅ ꯌꯪ ꯂꯥꯎꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯅꯪꯗꯤ ꯅꯊꯃꯣꯏꯗꯨ ꯄꯨꯔꯛ ꯆꯥꯛꯇꯅ ꯈꯪꯂꯝꯒꯅꯤ ꯑꯩꯁꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯈꯪꯕ꯫ ꯃꯗꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯑꯩꯅ ꯄꯥꯈꯪ ꯁꯥꯔꯒ ꯂꯣꯟꯅ ꯀꯣꯏꯖꯕ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯅꯪꯅ ꯃꯌꯨꯝ ꯆꯠꯇꯅ ꯃꯁꯝ ꯐꯣꯏꯔꯨꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯅꯪꯁꯦ꯫ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯈꯨꯗꯤ ꯑꯃꯗ ꯑꯁꯨꯛ ꯊꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯛ ꯑꯣꯏꯁꯤꯜꯂꯨꯔꯤꯕꯅꯤꯗꯣ꯫ ꯍꯦꯔꯥ, ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗꯗꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯃꯒꯨꯟ ꯂꯩꯅ ꯐꯖꯕꯗ ꯏꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯛꯏ ꯍꯥꯏꯕꯕꯨ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯒꯩꯗꯣ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯕꯤꯕ ꯅꯠꯇꯦ꯫ ꯅꯕꯦꯝꯃ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩ ꯃꯨꯟꯅꯕꯒꯤ ꯃꯤ ꯈꯠꯅꯕꯗ ꯃꯀꯣꯛ ꯀꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯃꯈꯣꯏ ꯃꯄꯥ ꯅꯠꯇꯕꯔꯅꯦ? ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥ ꯌꯥꯝ ꯃꯥꯜꯂꯤꯗ꯫ ꯍꯩ ꯕꯥꯞ ꯐꯕꯤ, ꯃꯗꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯀꯣꯛꯇꯨꯗꯤ ꯑꯊꯤꯕ ꯅꯪ ꯃꯨꯟꯅꯕꯒꯤ ꯀꯥꯏꯈꯤꯕ ꯀꯣꯛ ꯅꯠꯇꯦꯅꯦ꯫
ꯃꯣꯏ ꯅꯨꯄꯥ ꯈꯔ ꯅꯈꯣꯏ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯐꯨꯅꯔꯛꯄꯗꯨꯗ ꯈꯥꯡꯗꯣꯛꯄ ꯆꯪꯂꯨꯕꯗ ꯀꯥꯏꯈꯤꯕ ꯀꯣꯛꯅꯤꯀꯣ ꯁꯛꯇꯥꯃꯛꯅ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯐꯖꯕꯒꯁꯨ ꯁꯥꯅꯤꯡꯂꯤꯕꯅꯤꯅꯦ ꯃꯃꯥ ꯅꯪꯁꯦ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯆꯥꯟꯅꯅ ꯍꯦꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄ ꯑꯁꯤꯒ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯏꯟꯗꯨꯁꯨ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯏ ꯍꯩ ꯊꯣꯏꯅꯨꯋꯥ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯄꯤꯒ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯌꯦ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯍꯧꯅꯕ ꯇꯧꯁꯤꯅꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯠ ꯍꯦꯛꯇ ꯍꯜꯂꯛꯀꯦ ꯌꯥꯗꯕꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯑꯩꯅꯦ ꯐꯤꯁꯤꯃꯇ ꯁꯠ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯏꯆꯦ ꯍꯣꯏꯅ ꯉꯟꯇꯥ ꯂꯥꯛꯄꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯤꯔꯣꯟꯒ ꯂꯩꯇꯕꯅꯦ ꯀꯣꯛꯄꯨ ꯏꯉꯥꯎ ꯉꯥꯎꯔꯕꯖꯥꯠꯅꯤ ꯅꯅꯥꯎ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯋꯥ ꯑꯃꯠꯇ ꯃꯦꯟ ꯇꯥꯅ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯍꯤꯡꯂꯤꯕꯁꯦ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯊꯕꯥꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯍꯣꯠꯅꯔꯤ ꯁꯤ ꯃꯉꯥꯏ ꯀꯩ ꯃꯣꯏ ꯑꯉꯥꯡꯒꯤ ꯊꯕꯛꯁꯤꯗ ꯑꯩꯅ ꯌꯥꯎꯁꯤꯜꯂꯨꯕ ꯐꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯄꯣꯠꯐꯝ ꯂꯣꯝꯗ ꯆꯨꯞꯇ꯭ꯔꯤꯡ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦꯗ ꯍꯩ ꯑꯁꯨꯝꯅ ꯍꯅꯨꯊꯪꯗ ꯄꯥꯈꯪ ꯁꯥꯕ ꯈꯣꯏꯗꯨꯝ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕ ꯊꯕꯥꯇꯣꯝꯕꯤꯕꯨ ꯂꯨꯝꯕ ꯊꯕꯥꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯦ ꯈꯣꯏꯗꯨꯝ ꯂꯥꯞꯇꯛꯅ ꯑꯩꯕ ꯃꯁꯤꯒꯤ ꯊꯕꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯁꯦꯜꯁꯨ ꯄꯥꯏꯗꯕ ꯄꯥꯈꯪ ꯑꯔꯤꯕ ꯀꯨꯟꯖꯣ ꯑꯁꯤꯒ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤ ꯏꯁ ꯀꯌꯥꯗ ꯃꯤꯠꯁꯤ ꯅꯥꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥ ꯀꯨꯟꯖꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯃ ꯅꯆꯜꯗꯤ ꯄꯪꯅꯣꯛꯇ ꯍꯦꯛ ꯅꯣꯛꯅꯤꯡꯉꯦꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯛꯊꯣꯛꯎ ꯏꯕꯦꯝꯃ ꯐꯖꯇꯣꯝꯕꯤ ꯅꯣꯛꯊꯣꯛꯎ ꯃꯣꯃꯣꯟ ꯅꯣꯛꯂꯒꯅ ꯍꯦꯟꯅ ꯔꯥꯁꯤ ꯂꯩꯕꯤ ꯏꯆꯜꯅ ꯅꯕꯨꯡꯉꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯊꯋꯥꯏ ꯇꯥꯅ ꯁꯤꯊ ꯅꯣꯛꯄꯗꯨꯅꯤ ꯅꯕꯨꯡꯉꯩꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯅꯤꯡꯂꯤꯕꯁꯤ ꯀꯩꯅꯣ ꯄꯣꯠꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯑꯉꯥꯎꯕ ꯃꯤ ꯉꯥꯛꯇꯔꯅꯦ ꯃꯤ ꯆꯪꯂꯛꯂꯤꯕ ꯁꯤꯒꯁꯤ ꯎꯗꯕ ꯃꯈꯩ ꯃꯈꯣꯏ ꯃꯁꯦꯟ ꯂꯣꯟꯁꯤꯟꯅꯗꯅ ꯅꯣꯛꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯠ ꯅꯥꯕ ꯃꯑꯣꯡꯗ ꯄꯣꯠꯐꯝꯁꯤ ꯐꯝꯒꯗꯕꯒꯤ ꯁꯔꯨꯛ ꯐꯝꯗꯕꯅꯕꯨ ꯍꯦꯟꯅ ꯐꯔꯕ ꯖꯥꯠꯅꯤꯗ ꯍꯩꯃꯥ ꯀꯩꯅꯣ ꯇꯥ ꯈꯣꯏꯗꯨꯝ ꯉꯁꯤꯗꯤ ꯃꯤꯍꯨꯟ ꯈꯤꯇꯪ ꯋꯥꯡꯅ ꯎꯏꯗ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯐꯥꯊꯕ ꯉꯝꯗꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟꯗꯣ ꯅꯆꯜ ꯑꯩꯒꯤ ꯆꯉꯥꯡ ꯐꯣꯡ ꯐꯣꯡ ꯁꯥꯕꯁꯤꯒ ꯕꯣꯔꯥ ꯐꯣꯡ ꯐꯣꯡ ꯁꯥꯕꯁꯤꯒꯅ ꯑꯃꯨꯛꯇ ꯂꯣꯛꯄꯤꯌꯣ ꯑꯁꯥꯕꯗꯤ ꯑꯁꯥꯕꯅ ꯅꯣꯛꯂꯒ ꯐꯩ ꯍꯥꯏꯅꯕꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯕꯣꯔꯥ ꯑꯁꯥꯕ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯩꯇꯥꯜꯗ ꯑꯣꯏꯅ ꯄꯤꯔꯛꯎ ꯑꯩꯅ ꯃꯩꯇꯥꯜ ꯑꯁꯥꯕꯗ ꯁꯥꯏꯔꯒ ꯅꯪꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯁꯤꯗ ꯆꯥꯛꯇꯅ ꯊꯔꯣ ꯑꯟꯕꯗꯧ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯪꯗꯤ ꯃꯥꯏꯗ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯨꯄꯤꯗꯧꯅ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯑꯁꯨꯛ ꯀꯟꯕ ꯅꯨꯄꯥꯁꯤꯕꯨ ꯍꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯆꯜ ꯑꯩꯗꯤ ꯏꯔꯥꯏꯕꯛ ꯊꯤꯕꯤꯅꯦ ꯄꯣꯠꯐꯝꯁꯦ ꯇꯦꯛ ꯇꯦꯛ ꯐꯝꯖꯔꯒ ꯄꯨꯛꯆꯥꯛ ꯄꯨꯖꯔꯤꯕ ꯑꯗꯨꯅ ꯄꯣꯠꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯈꯣꯏꯕꯨ ꯃꯊꯃꯣꯏ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯦ ꯅꯆꯜ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯦ ꯃꯁꯤꯗ ꯇꯥ ꯈꯣꯏꯗꯨꯝꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯉꯥꯏꯍꯥꯛ ꯅꯣꯛꯈꯤꯕ ꯑꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯁꯦꯡꯕ ꯅꯆꯜꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗꯗꯤ ꯇꯥ ꯈꯣꯏꯗꯨꯝꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕꯅꯦ ꯍꯣ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯧ ꯍꯥꯏ ꯊꯕꯥꯇꯣꯝꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯣꯅꯦ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯗꯧꯅ ꯄꯣꯈꯥꯏꯗꯧꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯏꯪ ꯍꯦꯛ ꯂꯥꯎꯍꯟꯕ ꯉꯝꯃꯤꯗ ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯂꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕ ꯏꯀꯥꯏꯗꯕ ꯇꯧꯅꯨ ꯄꯣꯠꯐꯝꯁꯦ ꯅꯪ ꯑꯩ ꯈꯛꯇ ꯂꯩꯕ ꯅꯠꯇꯤꯌꯦ ꯑꯣꯏ ꯌꯦꯠꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯆꯐꯨ ꯑꯀꯣꯞꯄ ꯃꯥꯟꯕ ꯄꯥꯈꯪ ꯑꯀꯣꯞꯄꯁꯤꯃꯁꯨ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯉꯥꯏꯍꯥꯛꯇ ꯑꯩꯈꯣꯏ ꯊꯕꯥꯇꯣꯝꯕꯤꯒ ꯑꯩꯒ ꯑꯣꯏꯅꯖꯒꯗꯕꯁꯤꯗ ꯀꯨꯟꯖꯣꯁꯨ ꯃꯁꯤꯒꯤ ꯁꯣꯔꯥꯠ ꯃꯔꯨꯞ ꯐꯪꯗꯧꯔꯕ ꯍꯅꯨꯕ ꯑꯁꯤꯃꯁꯨ ꯁꯤꯔꯝꯗ ꯌꯧꯔꯤꯁꯤꯐꯥꯎ ꯍꯦꯛ ꯂꯦꯝꯖꯗꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯅꯤ ꯊꯕꯥꯇꯣꯝꯕꯤꯒ ꯑꯩꯒ ꯑꯣꯏꯅꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯠꯊꯅꯔꯝꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯁꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯃꯁꯤꯒꯤ ꯍꯌꯦꯡ ꯈꯨꯕꯝꯗ ꯄꯣꯛꯄ ꯍꯅꯨꯕꯁꯤꯃꯁꯨ ꯃꯃꯥꯁꯤꯗ ꯄꯀꯧꯔꯥ ꯃꯩꯁꯤ ꯍꯦꯛ ꯍꯩꯖꯤꯟꯕꯨ ꯈꯪꯅꯤꯅꯗꯨꯕꯗꯤ ꯍꯌꯦꯡ ꯊꯕꯥꯇꯣꯝꯕꯤ ꯄꯣꯛꯐꯝꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯍꯜꯂꯝꯃꯒ ꯅꯨꯃꯤꯠ ꯂꯩ ꯁꯥꯠꯐꯝꯗ ꯄꯨꯔꯒ ꯀꯣꯏꯊꯔꯨꯒꯦꯕ ꯍꯅꯨꯕ ꯅꯪ ꯌꯦꯠꯄ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯣ ꯏꯕꯦꯝꯃ ꯊꯕꯥꯇꯣꯝꯕꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯌꯥ ꯇꯥꯔꯦ ꯇꯥꯗ 5 ꯇꯥꯔꯦ ꯀꯨꯟꯖꯣ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯣꯏ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯃꯨꯀꯣ ꯁꯣꯏꯅꯗꯕꯤ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ ꯄꯥꯝꯃꯨꯕꯧ ꯍꯣꯏ ꯊꯕꯥꯇꯣꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯅꯨꯄꯤ ꯐꯪꯗꯕ ꯄꯥꯈꯪ ꯑꯃꯟꯕ ꯑꯁꯤꯒ ꯇꯧꯅꯔꯤꯕ ꯏꯪꯒꯤꯠꯇꯣ ꯑꯩꯁꯤ ꯈꯔ ꯑꯍꯟ ꯑꯣꯏꯔꯦ ꯃꯤꯠ ꯁꯦꯡꯅ ꯎꯔꯝꯃꯣꯏ ꯀꯥꯏꯅ ꯇꯧꯕꯤ ꯌꯥꯝ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯍꯩꯃꯥ ꯇꯥ ꯈꯣꯏꯗꯨꯝ ꯑꯩꯕꯨ ꯅꯪꯁꯦ ꯀꯝꯗꯧꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ
ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯅ ꯎꯅ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯕꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯤꯅꯒ ꯄꯥꯎ ꯖꯥꯠ ꯇꯝꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯀꯔꯤ ꯍꯧꯖꯤꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤꯕꯗꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯂꯥꯟꯅ ꯎꯕ ꯆꯤꯡꯂꯕ? ꯅꯪꯅꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯤꯕꯗꯨ ꯑꯩ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯎꯍꯧꯔꯤꯕꯅꯤꯀꯣ. ꯑꯣ ꯄꯨꯐꯠꯇ ꯏꯕꯨꯡꯉꯣ, ꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯅꯠꯇꯤꯌꯦ. ꯍꯧꯖꯤꯛꯇ ꯀꯨꯟꯖꯣꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯇꯩ ꯅꯠꯇꯤꯌꯦ. ꯃꯥꯒꯤ ꯄꯀꯧꯔꯥ ꯆꯥꯕꯒꯤ ꯁꯦꯜꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯎꯔꯛꯇ꯭ꯔꯦ, ꯍꯌꯦꯡ ꯄꯨꯟꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕ. ꯇꯥ ꯈꯣꯏꯗꯨꯝ ꯍꯦꯛ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯁꯦꯜ ꯁꯣꯠꯄꯗꯣ ꯏꯀꯥꯏꯗꯅ ꯇꯞꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯥ ꯈꯣꯏꯗꯨꯝ. ꯇꯥ ꯈꯣꯏꯗꯨꯝꯅ ꯆꯤꯔꯣꯜꯒ ꯇꯧꯕ ꯑꯃꯨꯛ ꯃꯥꯟꯕꯤꯔꯦꯕ. ꯑꯗꯨꯒ ꯑꯩꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯂꯒ ꯆꯥ ꯕꯣꯔꯥ ꯁꯣꯠꯂꯒ ꯆꯥꯊꯣꯛꯂꯒ ꯏꯀꯥꯏꯗꯅ ꯇꯞꯅꯒ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯚꯥꯞꯁꯤ ꯍꯦꯛꯇ ꯐꯠꯇꯅ ꯈꯜꯂꯨꯔꯦꯗꯅ. ꯅꯪꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯄꯣꯠꯅꯤ, ꯅꯪꯒꯤ ꯋꯥꯈꯜꯇ ꯈꯟꯕꯗ. ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥ ꯈꯣꯏꯗꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯅ ꯁꯥꯟꯇꯤꯗ ꯂꯩꯅꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯣꯗꯅ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯔꯅꯤ. ꯌꯨꯝ ꯍꯤꯡꯈꯣꯜꯒꯤꯗꯤ ꯋꯥꯔꯨꯅꯨꯗ, ꯑꯩꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯆꯥꯎꯏꯅ. ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯗꯤ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯏꯆꯦꯗꯣ ꯌꯨꯝ ꯑꯗꯨꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜꯗꯣ ꯏꯆꯦꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯑꯣꯏꯖꯁꯅꯨ. ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯂꯟ ꯊꯨꯝ ꯑꯔꯪ ꯑꯔꯥꯛ ꯀꯔꯤꯁꯨ ꯅꯠꯇꯦ. ꯇꯥ ꯈꯣꯏꯗꯨꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕ, ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯌꯨꯝ ꯍꯤꯡꯈꯣꯜꯒꯤ ꯋꯥꯗ ꯄꯜꯂꯤꯕꯗꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯁꯦ. ꯇꯥ ꯈꯣꯏꯗꯨꯝ ꯍꯥꯏꯔꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯦ. ꯑꯍꯥꯟꯕꯗ ꯏꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯒꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜꯁꯦ ꯀꯣꯟꯗꯨꯅ ꯏꯄꯥꯝꯕꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯇꯨꯡ ꯏꯜꯂꯒ ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯑꯗꯨꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯁꯩꯗꯥꯡꯕꯤ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯍꯧꯖꯤꯛꯄꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒꯤ ꯃꯌꯨꯝ ꯊꯤꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯐꯖꯐꯝ ꯂꯩꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯍꯥꯟꯅꯗꯒꯤ ꯏꯔꯥꯏꯕꯛ ꯊꯤꯗꯨꯅ ꯂꯩꯔꯕ ꯅꯆꯜ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯨꯈꯥꯛꯀꯤ ꯀꯣꯝꯗ ꯏꯁꯥꯅ ꯌꯥꯅ ꯆꯣꯡꯊꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯨꯅ ꯇꯥ ꯈꯣꯏꯗꯨꯝꯅ ꯅꯆꯜ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯇꯣꯉꯥꯟꯅ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯔꯒ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯁꯤ ꯍꯤꯡꯃꯤꯟꯅꯁꯦ ꯇꯥ ꯈꯣꯏꯗꯨꯝ. ꯇꯥ ꯈꯣꯏꯗꯨꯝꯅ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯈꯣꯜ ꯂꯩꯗꯨꯅ ꯌꯨꯝꯒ ꯁꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯑꯩꯕꯨ ꯐꯠꯇꯅ ꯀꯩꯁꯨ ꯉꯥꯡꯂꯔꯣꯏ. ꯑꯍꯥꯟꯕꯗ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯁꯨ ꯃꯥꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯁꯦ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯃꯔꯥꯏꯕꯛ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ. ꯍꯣꯏꯅꯦ ꯊꯕꯥꯇꯣꯝꯕꯤ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯆꯨꯝꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ. ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯟꯅꯕ ꯀꯥꯏꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯆꯦꯗꯨ ꯁꯨꯛꯍꯩ ꯍꯦꯛ ꯍꯩꯕ ꯅꯠꯇꯦ ꯊꯕꯥꯇꯣꯝꯕꯤ. ꯑꯩꯁꯦ ꯅꯪꯒ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯁꯤ ꯈꯤꯇꯪ ꯉꯟꯈꯠꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯪꯅ ꯇꯥꯛꯂꯒ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯅꯤꯕꯣ. ꯍꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯌꯦ. ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯛꯇ ꯊꯨꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯌꯣ. ꯁꯦꯜꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣꯅ? ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯩꯒꯤ ꯃꯕꯤ ꯑꯃꯅ ꯍꯥꯏꯕ ꯋꯥꯕ. ꯑꯗꯣ ꯇꯥ ꯈꯣꯏꯗꯨꯝ, ꯅꯆꯟꯅ ꯍꯥꯏꯈꯤꯕ ꯁꯦꯜꯗꯨꯗꯤ ꯄꯨꯕꯤꯔꯛꯂꯕ꯭ꯔꯣ? ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎ. ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯁꯦꯜꯗꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯃꯟꯕꯗꯨ ꯍꯦꯛ ꯂꯩꯔꯝꯗꯅ ꯑꯩꯁꯨ ꯃꯦꯟꯃꯥꯜ ꯑꯃ ꯍꯦꯛ ꯇꯥꯔꯨꯗ꯭ꯔꯦ. ꯁꯦ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯨ. ꯑꯗꯨꯒ ꯁꯤꯅꯅꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤ. ꯅꯆꯦꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯃꯃꯧꯒꯤ ꯊꯝꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯀꯣꯟꯁꯪ ꯆꯠꯂꯤꯉꯩꯗꯨꯗ ꯅꯪꯒꯤꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯀꯣꯟꯕꯤꯔꯛꯄꯅꯤ. ꯍꯩꯃꯥ, ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯤ. ꯑꯁꯨꯝꯅ ꯊꯕꯥꯇꯣꯝꯕꯤꯅ ꯅꯨꯄꯥ ꯀꯌꯥꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯂꯝꯃꯤ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯏꯗꯨꯝꯁꯨ ꯑꯃꯅꯤ. ꯊꯕꯥꯇꯣꯝꯕꯤꯅ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯈꯪꯗꯨꯅ ꯈꯣꯏꯗꯨꯝꯕꯨ ꯊꯦꯝꯂꯒ ꯍꯤꯡꯈꯣꯜ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤ ꯈꯣꯏꯗꯨꯝꯅ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯤꯕꯅꯤ. ꯑꯩꯅ ꯊꯝꯂꯝꯕꯗꯨꯕꯨ ꯃꯁꯤꯗ ꯅꯠꯇ꯭ꯔꯅꯦ?
ꯃꯥꯅꯤꯗ ꯃꯁꯤꯗꯅꯤ ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯅꯦ ꯏꯇꯣꯝꯇꯅ ꯅꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯗ ꯍꯌꯦꯡ ꯆꯣꯏꯔꯕꯅꯤ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯛ ꯀꯟꯅ ꯊꯤꯔꯕ ꯑꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯇꯁꯦꯡꯅ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯁꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯤꯗꯤ ꯇꯝꯊꯤꯟꯅ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯊꯤꯔꯤꯕꯅꯣ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯦ ꯍꯣꯔꯦꯟꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦꯅ ꯍꯥꯏꯔꯤ ꯍꯩ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣꯗꯣ ꯍꯪꯂꯒꯅꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛ ꯁꯤꯟꯖꯤꯜꯂꯨ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯃꯟ ꯌꯨꯡꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯦꯟꯖꯥꯡꯗꯨꯕꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯆꯥꯅꯤꯡꯕ ꯍꯪꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯒꯦ ꯑꯗ ꯍꯣꯔꯦꯟ ꯁꯥ ꯁꯦꯝꯕꯒꯤ ꯏꯁꯤꯡ ꯈꯔ ꯏꯃꯥꯅ ꯁꯥꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯏꯁꯤꯡ ꯁꯥꯍꯟꯕꯒ ꯂꯥꯏꯔꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯜꯂꯨꯔꯣ ꯏꯃꯥ ꯄꯣꯠ ꯑꯃꯇ ꯊꯤꯈꯤꯒꯦ ꯀꯔꯤ ꯄꯣꯠꯅꯣ ꯀꯣꯟꯅ ꯊꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯍꯩ ꯀꯣꯟꯅ ꯊꯤꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯍꯌꯦꯡ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯗ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯄꯥꯝꯖꯅ ꯏꯃꯧꯒꯤꯅꯤ ꯍꯥꯏꯗꯅ ꯁꯥꯔꯨꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯂꯩꯇꯗꯅꯅꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯊꯤꯔꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯃꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯡꯕꯒꯤ ꯄꯪꯂꯥꯛꯇ ꯂꯥꯛꯅꯩ ꯀꯅꯥꯗꯅꯣ ꯆꯤꯡꯅꯔꯨꯗꯣꯏꯁꯤꯕꯣ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯑꯃꯅ ꯑꯃꯨꯛ ꯀꯧ ꯑꯃꯅ ꯑꯃꯨꯛ ꯀꯧ ꯇꯧꯕꯗꯨꯗꯅꯦ ꯚꯥꯕ ꯍꯦꯛ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯩꯅ ꯎꯄꯨꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯕꯅꯤꯃꯤ ꯑꯩꯕꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯏꯃꯥꯁꯨꯅꯦ ꯃꯐꯝ ꯆꯥꯗꯅꯗꯤ ꯊꯝꯂꯝꯕ ꯍꯧꯅꯗꯦꯗꯅ ꯎꯄꯨꯁꯤꯗ ꯍꯥꯞꯂꯝꯕ ꯑꯣꯏꯔꯗꯤ ꯄꯥꯕꯗ ꯍꯥꯏꯐꯦꯠ ꯍꯪꯂꯒ ꯌꯦꯡꯉꯣ ꯏꯃꯥ ꯍꯣꯏꯒꯤ ꯀꯥꯁꯤꯗꯤ ꯃꯤꯁꯨ ꯆꯪꯕ ꯅꯠꯇꯦ ꯍꯣꯏ ꯏꯃꯥꯅ ꯄꯥꯗꯒ ꯊꯝꯖꯤꯟꯕ꯭ꯔꯅꯅꯦ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯁꯥ ꯂꯩꯕ ꯆꯠꯄꯗꯣ ꯅꯪꯗꯤ ꯌꯥꯎꯔꯅꯨꯀோ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯈꯣꯏꯗꯨꯝꯕꯨ ꯊꯤꯔꯛꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯑꯩꯅꯗꯤ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯑꯗꯨꯒꯗꯤ ꯃꯤꯅ ꯁꯦꯜ ꯆꯪꯕ ꯃꯈꯩ ꯏꯆꯥ ꯏꯃꯧꯒꯤ ꯀꯥꯅꯤ ꯍꯥꯏꯗꯅ ꯁꯦꯝꯂꯤꯕ ꯀꯥ ꯑꯍꯟꯕ ꯐꯖꯕꯁꯤꯗ ꯐꯛꯀ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤ ꯃꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯄꯣꯊꯥꯐꯝ ꯍꯦꯛ ꯈꯪꯍꯟꯗꯦꯗ ꯍꯣ ꯄꯣꯊꯥꯗꯅꯇ ꯂꯩꯔꯕ ꯅꯪꯕꯨ ꯑꯃꯨꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯁꯨꯃꯟꯗ꯭ꯔꯁꯨ ꯃꯤꯁꯦ ꯋꯥꯕꯖꯥꯠꯅꯤꯀꯣ ꯍꯩ ꯃꯃꯥ ꯅꯪ ꯅꯥꯀꯟꯗ ꯂꯩꯕ ꯈꯨꯖꯥꯏꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯑꯗꯤ ꯑꯔꯦꯝꯕꯗ ꯕꯣꯔ ꯃꯃꯥ ꯄꯣꯝꯅꯤꯍꯦ ꯍꯣ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯦ ꯁꯥꯎꯕꯖꯥꯠꯅꯤꯀꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯤ ꯍꯥꯞꯄ ꯎꯄꯨꯗꯨꯗ ꯑꯩꯅ ꯅꯃꯧꯒꯤꯅꯤ ꯍꯥꯏꯗꯅ ꯁꯥꯔꯨꯕ ꯃꯈꯣꯏ ꯃꯄꯥꯗ ꯌꯦꯡꯍꯜꯂꯝꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯎꯕ꯭ꯔꯣ ꯍꯩ ꯈꯨꯗꯣꯞꯇꯨꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯕ ꯂꯣꯏꯔꯒ ꯅꯪꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯕꯗꯥꯏꯅꯦ ꯍꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯎꯄꯨꯗ ꯍꯥꯞꯂꯝꯕꯅꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦꯃꯤ ꯈꯣꯏꯗꯨꯝꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯗꯨꯛ ꯁꯦꯜ ꯆꯪꯅ ꯁꯥꯔꯨꯔꯤꯕ ꯈꯨꯗꯣꯞꯇꯨ ꯃꯥꯡꯈ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯁꯛꯊꯤꯕꯤ ꯂꯨꯋꯥꯎꯕꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯦꯒꯦ ꯅꯆꯤꯟ ꯑꯇꯨꯝꯕꯗꯣ ꯆꯤꯡꯃꯨꯛ ꯇꯨꯝꯊꯣꯛꯂꯒ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯣꯟꯊꯥꯕꯝ ꯀꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯁ꯭ꯋꯥꯏꯗꯒ ꯃꯊꯥ ꯁꯥꯖꯤꯟꯅꯔꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯈꯨꯗꯣꯞꯇ ꯐꯪꯅꯕ ꯊꯤꯔꯁꯨ ꯆꯠꯂꯨ ꯍꯦꯔꯥ ꯃꯥꯡꯅꯤꯡꯂꯒ ꯃꯥꯡꯖꯈ꯭ꯔꯁꯅꯨꯗ ꯁꯤ ꯌꯧꯔꯗꯤ ꯏꯇꯣꯝꯇꯅ ꯄꯣꯛꯄ ꯏꯆꯥꯗꯧꯅ ꯊꯕꯛ ꯄꯨꯝꯕ ꯑꯇꯇꯥꯏ ꯏꯇꯣꯝ ꯈꯛꯇꯅ ꯂꯣꯏꯅ ꯁꯤꯜꯂꯥꯡꯕꯁꯤꯗꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯄꯦꯡ ꯆꯣꯏꯔꯦ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟ ꯃꯈꯣꯏ ꯃꯄꯥꯗꯤ ꯃꯤꯇꯣꯞ ꯁꯥꯗꯅ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯅ ꯇꯨꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯈꯣ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯅꯤꯅꯅꯦ ꯊꯕꯛꯁꯨ ꯁꯨꯕ ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯅꯦ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤ ꯀꯛꯐꯩ ꯑꯣꯏꯅ ꯄꯣꯛꯂꯁꯨ ꯄꯣꯛꯆꯔꯒꯦ ꯑꯩ ꯁꯛꯊꯤꯕꯤꯁꯤꯗꯤ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ ꯋꯥ ꯆꯕꯦꯡ ꯈꯔ ꯉꯥꯡꯕꯁꯤꯗ ꯁꯤꯡꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯤꯀꯣ ꯃꯁꯦ ꯁꯛꯊꯤꯕꯤꯁꯤꯗꯤ ꯃꯆꯤꯟꯅ ꯃꯆꯤn ꯀꯜꯂꯤꯕ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯤꯕ ꯋꯥ ꯆꯕꯦꯡ ꯈꯔ ꯉꯥꯡꯕꯁꯤꯗ ꯁꯤꯡꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯤꯀꯣ ꯃꯁꯦ 이를 띵바 마카이 사르리바 샤나 구독두부 마가 티유 마나바 마마우 누피두두 삐니 이마 오이두네는 떠이두수 레이바 마님 시작이 헤라 티네 아도 티바 누피두다 샤나 구독 시바두 빡샤바 헝나디나 둑둑 라우비 ngầu ngau비 마님 돈다 톡 해피 톡 루브니 께이노 아이기 타바 톰비기 파저크라바 마쿠 쿠사두다 샤나기 구독도 마시라가 레호보다디 이씨 까야디 파저래 ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯁꯤꯗ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯊꯕꯥ ꯇꯣꯝꯕꯤꯗꯣ ꯑꯩ ꯂꯥꯛꯀꯦꯅ ꯁꯣꯏꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯏꯆꯥ ꯅꯨꯄꯥꯅꯤ ꯇꯧꯔꯤꯁꯤꯁꯨꯅꯦ ꯐꯔꯣꯏꯗꯧꯔꯤ ꯄꯣꯠꯅꯤ ꯃꯄꯥ ꯑꯩ ꯐꯥꯎꯕ ꯃꯃꯥ ꯊꯤꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤ ꯃꯥꯅ ꯏꯃꯧꯒ ꯄꯨꯁꯤꯜꯂꯛꯇꯅ ꯑꯗꯨꯕꯨꯗꯤ ꯈꯤꯇꯪ ꯉꯥꯏꯔꯦꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯇꯣꯟꯒ ꯐꯖꯕ ꯇꯥꯟꯅꯍꯟꯒꯗꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯃꯣꯗꯥ ꯅꯨꯡꯉꯥꯏꯅ ꯈꯣꯏꯗꯨꯝꯗꯨ ꯊꯕꯥ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ
ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟꯒ ꯈꯪꯀꯥꯏ ꯍꯦꯛꯀꯥꯏ ꯊꯕꯥꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯀꯩꯅꯣꯅꯦ ꯃꯁꯤꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯊꯕꯥꯇꯣꯝꯕꯤꯅ ꯄꯣꯠꯐꯝ ꯐꯝꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯖꯥꯠꯅꯦ ꯑꯩꯕꯨ ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯨ ꯎꯕ ꯐꯪꯗꯅ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯅꯦ ꯃꯌꯨꯝ ꯆꯪꯂꯒ ꯍꯪꯂꯨꯒꯦꯁꯨ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯄꯥ ꯑꯅꯤꯗꯨ ꯍꯨꯏ ꯑꯉꯥꯎꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ ꯑꯩꯕꯨ ꯇꯟ ꯇꯣꯠꯄꯗꯧꯅꯒ ꯇꯣꯠꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯕꯣꯔ ꯃꯄꯥ ꯑꯃꯨꯛ ꯊꯤꯅꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯈꯣꯏꯗꯨꯝ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯕꯥꯇꯣꯝꯕꯤ ꯃꯥꯁꯨ ꯍꯜꯂꯛꯄ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯕꯥꯇꯣꯝꯕꯤꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯟꯗꯤ ꯍꯟꯕꯤꯔꯛꯂꯦꯗꯅ ꯏꯅꯝꯃ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯕꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯏꯅꯝꯃꯕꯨ ꯏꯀꯥꯏꯕ ꯑꯃꯠꯇ ꯈꯪꯕꯤꯗꯕ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯑꯩꯁꯦ ꯅꯪꯅ ꯏꯊꯛꯇ ꯍꯦꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯥ ꯅꯣꯏꯅ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯅ ꯌꯨꯝꯁꯤꯗꯅꯦ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤꯗ ꯅꯣꯏꯅ ꯑꯩꯁꯤ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯤꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯅꯦꯝꯕꯣꯛꯀ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯌꯨꯝꯁꯤꯗ ꯑꯩꯒꯤꯁꯨ ꯅꯦꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯖꯥꯠꯅꯤ ꯍꯦꯔ ꯏꯅꯝꯃ ꯀꯥ ꯍꯦꯟꯅ ꯐꯠꯇꯅ ꯄꯥꯡꯈꯜꯁꯨ ꯈꯟꯕꯤꯅꯨꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯅꯝꯃꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯃꯌꯥꯝꯁꯦ ꯀꯅꯥꯒꯤ ꯏꯃꯨꯡꯗꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯨꯝꯁꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯤꯕ ꯏꯅꯝꯃꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯑꯁꯨꯝꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯈꯟꯗꯣꯛꯂꯒ ꯏꯅꯝꯃꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯅꯝꯃꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯥ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯂꯥꯟꯒꯗꯕꯕꯨ ꯏꯀꯥꯏꯔꯦ ꯑꯣ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯃꯥꯏ ꯈꯨꯍꯜꯂꯦ ꯁꯤꯅꯤꯅꯦ ꯍꯦ ꯑꯉꯥꯡ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤ ꯀꯥꯏꯗꯅ ꯄꯃꯨꯛꯁꯨ ꯃꯨꯛꯂꯛꯇꯕꯅ ꯐꯅꯤꯀꯣ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯔꯜꯁꯤꯀꯤ ꯆꯥꯔꯒ ꯂꯩꯕ ꯅꯠꯇꯦ ꯍꯣ ꯑꯗꯨꯕꯨꯅꯦ ꯍꯥꯏꯖꯔꯤꯕꯁꯦ ꯏꯅꯝꯃꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯕꯤꯗ꯭ꯔꯦ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯗꯤ ꯍꯥꯏꯒꯠꯂꯤꯕ ꯃꯥꯏꯗꯨ ꯈꯤꯇꯪ ꯍꯥꯏꯊꯕꯤꯔꯒ ꯏꯄꯥꯝ ꯆꯥꯛ ꯆꯥꯔꯒ ꯃꯤꯒꯤ ꯋꯥ ꯃꯈꯥ ꯊꯪꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯤꯌꯣ ꯍꯜꯂꯛꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯒꯤ ꯃꯔꯜ ꯆꯥꯗꯦ ꯍꯥꯏꯗꯅ ꯂꯨꯛꯃꯥꯏ ꯄꯥꯟꯁꯤꯜꯂꯒ ꯃꯤꯒꯤ ꯃꯆꯥ ꯃꯋꯥꯗ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯃꯤꯒꯤ ꯃꯆꯥꯛ ꯃꯔꯟ ꯆꯨꯞꯊꯣꯛꯂꯕꯅꯤꯅ ꯃꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯃꯃꯤꯠ ꯉꯥꯎꯕ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯃꯈꯣꯏꯒꯤ ꯂꯥꯛꯇꯨꯅ ꯋꯥꯀꯠꯐꯝ ꯑꯣꯏꯔꯦꯗꯅ ꯌꯨꯝꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗ ꯍꯥꯏꯔꯒ ꯐꯖꯅ ꯑꯃꯨꯛꯇ ꯃꯔꯤꯜꯁꯦ ꯇꯦꯡꯊꯣꯛꯍꯟꯗ꯭ꯔꯕꯗꯤꯅꯦ ꯏꯊꯛ ꯀꯥꯗꯨꯅ ꯆꯕꯦꯠ ꯅꯦꯠꯊꯔꯛꯀꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯗꯧꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯧꯅꯒ ꯈꯜꯂꯤ ꯃꯥꯜꯂꯤ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯑꯩꯒꯤꯁꯨ ꯑꯩꯅ ꯉꯝꯅ ꯄꯥꯟꯒꯗꯕ ꯑꯐꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯂꯩꯔꯤꯕꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯦꯅꯦ ꯑꯍꯥꯟꯕ ꯈꯣꯡꯐꯝ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯒ ꯂꯩꯕꯤꯒꯗꯕ ꯊꯕꯥꯇꯣꯝꯕꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯁꯣꯏꯈ꯭ꯔꯤꯕ ꯈꯣꯡꯐꯝ ꯑꯗꯣ ꯁꯦꯝꯗꯣꯛꯂꯒ ꯌꯦꯠ ꯑꯣꯏ ꯇꯨꯡ ꯃꯥꯡ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯐꯠ ꯂꯥꯎꯅ ꯆꯣꯡꯂꯒ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯀꯦ ꯈꯟꯕ ꯑꯩꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯃꯤ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯃꯆꯥ ꯈꯟꯗꯅ ꯏꯃꯨꯡꯁꯤꯗ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ ꯂꯩꯀꯥꯏꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯤ ꯌꯨꯝ ꯑꯃꯠꯇ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯒꯤ ꯋꯥꯒ ꯃꯤꯋꯥꯒ ꯌꯥꯝ ꯂꯧꯕꯒꯤꯅꯤ ꯑꯩꯅ ꯂꯪꯊꯣꯛꯂꯝꯂꯤꯕꯁꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯕ ꯅꯠꯇꯦ ꯊꯕꯥꯇꯣꯝꯕꯤ ꯈꯛꯇꯅꯤ ꯃꯥꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯂꯥꯏꯅꯤꯡ ꯑꯣꯏꯖꯩ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯀꯔꯝꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯉꯥꯎ ꯊꯤꯕ ꯃꯊꯣꯡ ꯍꯧꯇꯕ ꯈꯣꯏꯗꯨꯝꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯌꯧꯔꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯕ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯕꯥꯇꯣꯝꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯕꯥꯇꯣꯝꯕꯤ ꯃꯥꯁꯨ ꯆꯥ ꯕꯣꯔꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯣꯏꯕꯅ ꯀꯣꯜꯂꯤꯛ ꯂꯝꯇꯨ ꯂꯣꯏꯁꯤꯟꯕꯒꯤ ꯄꯣꯠꯐꯝ ꯑꯗꯨꯃꯛꯇꯤ ꯂꯣꯜꯂꯝꯗ꯭ꯔꯤ ꯂꯥꯏꯁꯤ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯎꯅꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯁꯛꯇꯝꯗꯣ ꯁꯣꯏꯗꯅꯗꯤ ꯎꯔꯅꯤ ꯄꯣꯠꯐꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯜꯂꯝꯗ꯭ꯔꯤ ꯑꯁꯨꯛ ꯍꯔꯥꯎꯕꯁꯤꯕꯨ ꯍꯨꯏꯁꯦꯜꯗꯨꯝ ꯈꯣꯡꯖꯤꯟꯒꯦꯗ ꯍꯩ ꯑꯁꯤ ꯍꯥꯏꯗꯅ ꯍꯨꯏꯁꯦꯟꯗꯨꯝ ꯈꯣꯡꯖꯤꯜꯂꯛꯏ ꯍꯩꯃꯥ ꯑꯉꯥꯎꯕ ꯀꯅꯥꯅꯣ ꯑꯣ ꯀꯅꯥ ꯑꯣꯏꯔꯨꯅꯦꯒꯦ ꯅꯪꯒꯤ ꯐꯖꯕꯗ ꯉꯥꯎꯔꯕ ꯅꯪꯒꯤ ꯇꯥ ꯈꯣꯏꯗꯨꯝ ꯑꯩ ꯅꯠꯇꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯥ ꯈꯣꯏꯗꯨꯝ ꯑꯁꯨꯛ ꯊꯦꯡꯂꯒ ꯇꯥ ꯈꯣꯏꯗꯨꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯆꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯂꯝꯗꯨ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯒꯤ ꯄꯣꯠꯐꯝꯁꯦ ꯊꯣꯡ ꯂꯣꯟꯕ ꯌꯥꯗꯕꯒꯤ ꯍꯥꯡꯂꯝꯂꯤꯕꯅꯤ ꯅꯠꯇꯦ ꯉꯁꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯅꯦ
ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯤꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯀꯨꯟꯖꯣꯗꯧꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯆꯣꯞꯄ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕ ꯐꯖꯕꯤ ꯅꯪ ꯎꯔꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯆꯦꯛꯂꯥ ꯑꯣꯜꯂꯒ ꯄꯥꯏꯔꯛꯂꯤꯕꯁꯤꯅꯤ ꯂꯨꯍꯣꯡꯕꯗꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯍꯣꯡꯖꯕꯅꯤ ꯀꯩꯅꯣ ꯃꯄꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯈꯟꯃꯤꯟꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯦ ꯍꯥꯏꯒꯨꯝꯕꯗ ꯅꯇꯥ ꯈꯣꯏꯗꯨꯝ ꯑꯩꯁꯨ ꯏꯄꯥꯝꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯐꯥꯎꯕ ꯎꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯏꯈꯥ ꯊꯥꯕ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡꯅ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯈꯥꯡꯂꯕꯅꯤ ꯇꯥ ꯈꯣꯏꯗꯨꯝ ꯇꯥ ꯈꯣꯏꯗꯨꯝꯅ ꯅꯆꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯅꯆꯜꯒꯤ ꯈꯟꯕꯤꯗꯨꯅ ꯌꯨꯝ ꯍꯤꯡꯈꯣꯜꯒꯤ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯣꯗꯅ ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯊꯕꯥꯇꯣꯝꯕꯤ ꯑꯗꯨꯅꯕꯨ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯔꯤꯕ ꯑꯗꯨꯅꯤ ꯉꯥꯏꯕꯗ ꯀꯜꯂꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯐꯝꯃꯦꯜ ꯐꯝꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯈꯔ ꯄꯔꯞ ꯆꯪꯂꯛꯂꯒ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯤꯗꯅ ꯆꯦꯟꯐꯝ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯃꯤꯗ ꯃꯄꯥꯒꯨꯝꯕ ꯍꯟꯅꯨꯕꯁꯤꯒꯕꯨ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯏꯆꯦ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯕꯣ ꯑꯩꯅ ꯐꯝꯂꯤꯕꯁꯦ ꯕꯣꯔꯥ ꯀꯥꯡꯍꯧ ꯌꯣꯟꯕ ꯄꯣꯠꯐꯝꯅꯤ ꯈꯨꯔꯥꯁꯤ ꯆꯨꯝꯅ ꯄꯣꯠꯐꯝꯁꯤꯗ ꯕꯣꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯛꯄꯅꯤ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅꯒꯁꯨ ꯇꯧꯕꯤꯔꯛꯀꯅꯨꯗ ꯍꯩꯆꯤꯟꯊꯤꯕꯤ ꯅꯔꯨꯗ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯉꯝꯇꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯦ ꯂꯣꯏꯅ ꯇꯥꯍꯧꯔꯕ ꯉꯥꯛꯇꯅꯤ ꯏꯁ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯕꯃꯛꯇꯗ ꯈꯤꯇꯪ ꯍꯦꯛꯇ ꯅꯝꯕ ꯉꯝꯃꯤꯅꯦ ꯏꯁ ꯃꯣꯏꯒꯤꯁꯤꯕꯨ ꯀꯩꯅꯥꯒ ꯀꯠꯄꯤꯒꯦ ꯍꯥꯏꯔꯛꯇꯧꯔꯤꯕ ꯖꯥꯠꯂ ꯀꯩꯅꯥꯒ ꯀꯠꯄꯤꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯅꯧꯕ ꯂꯩꯕꯒꯤ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥꯁꯤ ꯀꯣꯛꯅꯅꯕ ꯅꯥꯀꯜ ꯑꯃꯗꯅ ꯊꯕꯥꯇꯣꯝꯕꯤꯒ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯒ ꯃꯇꯣꯝꯇꯒ ꯄꯥꯟꯅꯕꯗꯤ ꯃꯇꯤꯛ ꯅꯠꯇꯕꯅ ꯂꯩꯀꯥꯏ ꯅꯨꯄꯤꯅ ꯍꯩ ꯏꯃꯤꯠꯅ ꯎꯗꯅ ꯐꯥꯔꯕ ꯑꯁꯤ ꯐꯥꯎꯕꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯨꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯕ ꯁꯥꯗꯅ ꯉꯥꯡꯂꯒ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯁꯤꯗ ꯀꯨꯏꯅ ꯁꯨꯝ ꯂꯩꯔꯒ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯅꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯍꯅꯨꯕ ꯑꯁꯤꯗꯅꯦ ꯈꯨꯗꯛꯇ ꯀꯩꯅꯥ ꯍꯦꯛꯇ ꯀꯜꯂꯁꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯃꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯈꯨꯀꯟ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤꯅꯦ ꯃꯔꯨꯁꯦ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯊꯥꯈꯤꯕꯅ ꯐꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯅꯨꯄꯥ ꯁꯨꯝꯕ ꯌꯥꯝ ꯍꯩꯔꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯃꯥ ꯎꯕꯗ ꯅꯨꯄꯥ ꯃꯈꯩ ꯈꯪꯗꯅ ꯆꯦꯟꯅꯅꯕ ꯃꯑꯣꯡꯗ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯈꯔ ꯊꯨꯅ ꯀꯩꯅꯥ ꯀꯠꯊꯣꯛꯂꯒꯅꯦ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧꯁꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯝꯂꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯅꯍꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯊꯣꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯍꯧꯔꯁꯤꯁꯦ ꯊꯕꯥꯇꯣꯝꯕꯤꯅ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯗꯁꯥꯅꯤꯍꯦ ꯑꯩꯕꯨ ꯃꯁꯤꯒꯤ ꯍꯅꯨꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯁꯤꯗ ꯄꯥꯝꯗ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯕꯨ ꯈꯣꯏꯗꯨꯝꯗ ꯀꯩꯅꯥ ꯀꯠꯄꯤꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯕ ꯃꯤ ꯃꯈꯩꯁꯨ ꯃꯍꯩ ꯍꯟꯅꯈ꯭ꯔꯕꯗ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣꯗ ꯑꯩꯕꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯃꯄꯥꯗꯨꯁꯨ ꯎꯗꯦ ꯀꯔꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯗꯅ ꯂꯩꯔꯤꯕ ꯖꯥꯠꯅꯣꯅꯦ ꯃꯗꯨꯒꯤ ꯑꯍꯟꯅ ꯄꯥꯈꯪ ꯁꯥꯕꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒ ꯌꯥꯎꯁꯤꯟꯗꯅ ꯁꯥꯟꯅꯩ ꯌꯨꯅꯩꯗꯅꯒ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯍꯟꯅꯤꯀꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯍꯩ ꯇꯣꯝꯊꯤꯟ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯔꯕꯗꯤ ꯃꯄꯥꯟꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯩ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯄꯥ ꯁꯟ ꯑꯉꯥꯎꯕ ꯃꯥꯟꯕꯗꯣ ꯉꯁꯥꯏꯗꯒꯤ ꯎꯗꯦ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯛꯇꯒꯅꯦ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯅ ꯅꯣꯏꯒꯤ ꯊꯛꯄꯤ ꯆꯥꯕꯤꯗꯣ ꯌꯥꯎꯁꯤꯟꯗꯅꯒ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯑꯗꯨꯝꯅꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯕꯅꯤ ꯏꯃꯥꯗꯤ ꯏꯃꯥ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯃꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯋꯥꯠꯂꯦꯅ ꯃꯔꯨꯞꯁꯤꯡꯈꯩꯗ ꯁꯤꯟꯅꯔꯝꯃꯒ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦꯗ ꯍꯥ ꯅꯄꯥ ꯂꯩꯕ ꯎꯔꯝꯗꯦꯕ ꯀꯔꯣꯝꯗ ꯊꯩꯖꯤꯟꯗꯅ ꯂꯩꯔꯤꯕꯖꯥꯠꯅꯣ ꯃꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯄꯥꯕ ꯂꯩꯔꯝꯗꯕ ꯍꯥꯏ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗꯦ ꯉꯁꯥꯏ ꯅꯨꯄꯤ ꯃꯌꯨꯝ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯤꯉꯩꯗ ꯎꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯗ꯭ꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯄꯣꯠꯄꯨꯕꯤ ꯐꯖꯕꯤꯁꯤꯡꯗꯨ ꯎꯕꯗꯒꯤ ꯅꯄꯥꯒꯤ ꯊꯥꯏꯅꯒꯤ ꯂꯩꯅꯥꯗꯨ ꯍꯧꯔꯛꯇꯅ ꯃꯇꯨꯡꯒ ꯏꯟꯅꯗꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯃꯤ ꯍꯦꯔ ꯏꯃꯥ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯂꯩꯖꯔꯝꯅꯤꯗ ꯏꯃꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ ꯊꯣꯏꯅꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯩ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯈꯣꯟꯊꯣꯡꯁꯤꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯄꯤꯁꯤꯕꯨ ꯅꯄꯥ ꯅꯠꯇ꯭ꯔꯅꯦ
ꯐꯤꯕꯝꯁꯤꯅ ꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯃꯥ, ꯃꯥꯟꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯥꯕꯅꯤ꯫ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯒꯨꯝ ꯇꯧꯏ꯫ ꯍꯩ, ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯐꯖꯕ ꯑꯃꯒ ꯅꯝꯗꯅ ꯐꯥꯔꯒ ꯊꯝꯍꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯃꯨꯛꯇ ꯊꯨꯅ ꯍꯪꯂꯨꯁꯤ ꯂꯥꯎꯅꯦ, ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯤ ꯃꯤ ꯇꯧꯔꯤꯕꯁꯦ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯂꯥꯛꯇꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯃꯤ? ꯍꯩ ꯃꯃꯥ, ꯁꯤꯁꯦ ꯑꯩ ꯏꯪꯅ ꯇꯞꯅ ꯍꯥꯏꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ꯫ ꯁꯤꯁꯦ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤꯅ ꯅꯅꯥꯎ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯗꯤ ꯈꯣꯏꯗꯨꯝ ꯑꯩꯒꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ, ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯤꯅ ꯃꯃꯥꯇꯣꯟ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗ ꯅꯄꯥ ꯑꯩꯁꯨ ꯍꯦꯛ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯁꯤ ꯐꯖꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯆꯪꯉꯨ, ꯃꯥ ꯍꯥꯟꯅ ꯆꯪꯉꯨ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯏꯟꯅꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯁꯤꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ? ꯅꯆꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ? ꯏꯆꯥꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯎꯃꯪꯒꯣꯜꯒꯤ ꯅꯨꯃꯤꯠ ꯑꯣꯏꯍꯟꯅꯕ ꯊꯕꯛꯈꯛ ꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯂꯩꯀꯥꯏ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯊꯤꯡꯗꯣꯛꯂꯨꯅꯕ ꯇꯧꯁꯤ꯫ ꯍꯩ, ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯅꯦ ꯑꯍꯟꯗꯣ ꯑꯃꯨꯛꯇ ꯃꯄꯥꯟ ꯆꯠꯊꯣꯛꯂꯛꯎ ꯍꯥꯏꯔꯁꯨ ꯆꯠꯂꯣꯃꯤ, ꯆꯠꯂꯣꯃꯤ꯫ ꯏꯆꯦ, ꯑꯁꯥꯎꯕꯒꯨꯝꯕ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯇꯥ ꯈꯣꯏꯗꯨꯝꯁꯦ ꯏꯆꯦ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯇꯧꯅꯤꯡꯕ ꯅꯠꯇꯦ꯫ ꯇꯥ ꯈꯣꯏꯗꯨꯝꯒ ꯑꯩꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯇꯥ ꯈꯣꯏꯗꯨꯝꯗ ꯃꯈꯣꯏꯅ ꯀꯩꯅꯥ ꯀꯠꯄꯤꯔꯛꯄꯅꯤ ꯏꯆꯦ꯫ ꯍꯥ, ꯀꯔꯤ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯥ ꯀꯠꯄꯤꯔꯛꯄꯅꯦꯕ? ꯍꯥꯏ, ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯈꯣꯏꯅ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠꯇ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯁꯣꯏꯗꯅ ꯃꯃꯤꯠ ꯅꯥꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯔꯝꯆꯠ ꯆꯨꯝꯗꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯀꯠꯂꯛꯂꯒ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯟꯗꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯗꯨꯝꯒꯤ ꯃꯆꯦꯁꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯏꯪꯅ ꯇꯞꯅ ꯈꯟꯅꯔꯨꯔꯁꯤ, ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯊꯦꯝꯖꯤꯟꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯀꯠꯂꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕꯗ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯊꯕꯥꯇꯣꯝꯕꯤꯕꯨ ꯎꯔꯒ ꯃꯈꯣꯏꯗ ꯊꯤꯠꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯩ ꯊꯕꯥꯇꯣꯝꯕꯤ, ꯌꯨꯝ ꯑꯁꯤꯗ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯀꯦ ꯁꯦꯝꯗꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪ ꯅꯁꯥ ꯅꯍꯥ ꯑꯣꯏꯖꯔꯕꯁꯨ ꯍꯅꯨꯕ ꯑꯁꯤꯗ ꯂꯩꯔꯛꯂꯕ, ꯅꯃꯧ ꯐꯪꯂꯕ ꯍꯅꯨꯕ ꯑꯁꯤꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯅꯕ ꯇꯧꯅꯤ ꯏꯕꯦꯝꯃ꯫ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯤꯕꯗꯨ ꯏꯀꯥꯏꯗꯕ ꯇꯧꯅꯨ꯫ ꯍꯦꯔꯥ ꯏꯆꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ꯫ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯑꯇꯣꯝꯕꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯟꯊꯕ ꯃꯤꯠꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯛꯀꯅꯨꯗ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯍꯤꯡꯖꯔꯤꯕ ꯃꯕꯦꯝꯃꯅꯤ ꯑꯩꯁꯨ꯫ ꯍꯩ, ꯃꯕꯦꯝꯃ ꯁꯥꯕꯤ, ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ, ꯃꯤꯋꯥ ꯃꯨꯟꯕꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅꯅꯦ ꯍꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯂꯥꯛꯄ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯆꯠꯄꯅ ꯌꯨꯝ ꯑꯁꯤꯗ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤꯅꯦ꯫ ꯑꯍꯥꯌꯣ, ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗ ꯍꯩ꯫ ꯏꯆꯦꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯌꯨꯝꯁꯤꯗ ꯑꯩꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯕꯗ ꯏꯆꯦꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕ ꯉꯝꯗꯧꯔꯤꯕ? ꯍꯦꯔꯥ, ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯨꯜꯂꯕꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯅꯄꯨꯟꯁꯤꯗꯣ ꯂꯨꯈꯥ ꯀꯣꯝꯗ ꯄꯨꯊꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯗꯨꯛ ꯅꯉꯛꯀꯟꯕ ꯃꯁꯤ ꯃꯁꯝꯁꯤꯗ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯦꯗ ꯍꯩ ꯃꯁꯤ꯫ ꯍꯣꯏ ꯃꯥ, ꯁꯤꯔꯦ꯫ ꯑꯁ, ꯑꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯦꯃꯤ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯃꯄꯥꯟ ꯇꯝꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ, ꯏꯃꯥꯁꯦ, ꯑꯁ, ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯁꯨꯝꯅ ꯇꯧꯅꯒꯅꯨꯁꯤ, ꯏꯃꯥ, ꯊꯥꯗꯣꯛꯑꯝꯃꯤ꯫ ꯍꯥꯏ, ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯔꯟꯖ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯛꯀꯦ, ꯏꯃꯥꯕꯨ ꯈꯥꯝꯃꯛꯀꯅꯨ꯫ ꯇꯥ ꯈꯣꯏꯗꯨꯝ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯤꯒꯦ? ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯝꯅꯒ ꯄꯟꯊꯣꯛ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯐꯨꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯕꯒꯦ? ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯤꯕ ꯑꯩꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯇꯥ ꯈꯣꯏꯗꯨꯝ꯫ ꯈꯣꯏꯗꯨꯝꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕ ꯃꯈꯩ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ, ꯍꯩ ꯃꯃꯥ,
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤꯕꯁꯦ? ꯃꯈꯣꯏ ꯃꯄꯥ, ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯅ ꯋꯥ ꯉꯥꯡꯕꯤꯌꯨ. ꯃꯁꯤꯒꯤ ꯂꯤꯟꯗꯨ ꯑꯃꯣꯝ ꯑꯁꯤꯅ ꯈꯔ ꯀꯥꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒꯅꯦ ꯌꯥꯕ ꯅꯠꯇꯦ. ꯏꯆꯥ ꯄꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯔꯛꯂꯕꯤ ꯑꯩꯒꯤ ꯄꯨꯛꯆꯦꯜꯁꯨ ꯈꯔ ꯈꯪꯅ ꯋꯥ ꯉꯥꯡꯕꯤꯌꯨꯗ. ꯈꯪꯉꯦ, ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ. ꯅꯪꯗꯤ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ, ꯅꯕꯨꯛꯆꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯄ ꯅꯨꯄꯤꯅꯤ. ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕ꯭ꯔꯥ? ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯪꯕꯤꯗ꯭ꯔꯕ ꯊꯕꯥꯇꯣꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ. ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯕ ꯇꯥꯔꯦꯗꯅ. ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯏꯆꯥ ꯄꯣꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯍꯤꯡꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅꯤꯀꯣ. ꯄꯥꯕꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯛ ꯑꯍꯟ ꯑꯣꯏꯔꯕ ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ. ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯅꯆꯥꯅꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯄꯥꯕꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯄꯥꯕꯕꯨ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯩ, ꯅꯪꯁꯨ ꯅꯃꯥ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯤꯆꯪꯗꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ. ꯅꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯑꯩꯅ ꯇꯥꯅꯤꯡꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯄ ꯇꯥꯕꯅꯤ. ꯑꯩ ꯊꯕꯥꯇꯣꯝꯕꯤ, ꯏꯃꯨꯡꯗ ꯆꯪꯂꯨꯁꯤꯔꯥ? ꯑꯁꯨꯛ ꯐꯠꯇꯕ ꯃꯄꯥ, ꯏꯄꯥ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯅꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛꯅꯤ ꯏꯃꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯀꯞꯈꯤꯕ. ꯏꯃꯥ ꯏꯆꯥꯕꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯈꯤꯕ. ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯕꯅꯤ. ꯅꯠꯇꯦ ꯏꯃꯥꯒꯤ ꯇꯣꯝꯊꯦꯟ. ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥꯅꯤ. ꯁꯥ ꯑꯣꯟꯈ꯭ꯔꯕ ꯅꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯅꯄꯥꯅ ꯄꯥꯝꯅ ꯆꯠꯅꯤꯡꯂꯤꯕ ꯂꯝꯕꯤꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯆꯈ꯭ꯔꯁꯅꯨ. ꯏꯃꯥ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯇꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯅ ꯈꯥ ꯆꯤꯛꯇꯨꯅ ꯏꯃꯥꯅ ꯈꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ. ꯅꯄꯥ ꯑꯁꯦ ꯃꯅꯤꯡ ꯇꯝꯖꯈ꯭ꯔꯁꯅꯨ. ꯏꯃꯥ ꯅꯄꯥꯕꯨ ꯈꯥꯝꯂꯔꯣꯏ. ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯤꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕꯅꯤ. ꯏꯃꯥꯕꯨ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟ ꯄꯤꯔꯝꯗ꯭ꯔꯦ. ꯇꯣꯝꯊꯦꯟ, ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯁꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯕꯥꯖꯤꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ. ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯕꯥꯖꯤꯁꯨ ꯃꯁꯥꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ. ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯥꯏꯖꯅ ꯊꯦꯝꯕꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯊꯕꯥꯇꯣꯝꯕꯤꯅ, ꯇꯥ ꯈꯣꯏꯗꯣꯝ, ꯑꯩꯗꯤ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝ ꯃꯆꯤ ꯑꯃꯗ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯗꯨꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯕ ꯑꯁꯤꯗꯤ ꯄꯥꯝꯗꯦꯀꯣ. ꯉꯁꯤ ꯏꯆꯦꯅ ꯏꯐꯝꯗ ꯎꯠꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯎꯠꯂꯛꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯍꯦꯔꯥ, ꯑꯗꯨꯒꯤꯕꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯈꯣꯏꯗꯣꯝ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯅꯤꯡ ꯊꯝꯍꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯇꯥ ꯈꯣꯏꯗꯣꯝꯇ ꯀꯧꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯒ ꯏꯇꯣꯝꯇꯒ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯇꯥ ꯈꯣꯏꯗꯣꯝꯅꯤꯅꯦ ꯊꯕꯥꯇꯣꯝꯕꯤ ꯅꯪꯕꯣ. ꯁꯦ, ꯁꯦꯜꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯅꯥꯄꯤꯅꯔ ꯈꯟ ꯂꯩꯔꯁꯨ ꯑꯅꯨꯕ ꯑꯩꯉꯣꯟꯗ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯕꯁꯨ ꯅꯪꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤꯅꯦ. ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯁꯛ ꯊꯤꯕꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ. ꯑꯗꯨꯅ ꯅꯪꯒꯤ ꯐꯖꯕꯗꯣ ꯃꯒꯨꯟ ꯍꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯁꯨ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩ ꯌꯨꯝ ꯁꯥꯕ ꯇꯣꯝꯆꯧꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ. ꯏꯪꯈꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯁꯤꯗ ꯅꯪꯅ ꯂꯩꯕ ꯍꯩꯅꯒꯗꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯅ ꯅꯥꯟꯅ ꯁꯦꯝꯍꯜꯂꯒꯦ. ꯑꯗꯨꯒ ꯃꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅꯤꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯅꯨꯕ ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦꯃꯤ. ꯅꯥꯀꯜ ꯑꯃꯗꯅ ꯈꯣꯏꯗꯨꯝꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨ ꯊꯕꯥꯇꯣꯝꯕꯤꯒ ꯃꯥꯒ ꯇꯣꯉꯥꯟ ꯆꯥꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯁꯥꯕ ꯃꯤ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯍꯜꯂꯝꯃꯤ. ꯍꯩ ꯊꯕꯥꯇꯣꯝꯕꯤ, ꯌꯨꯝꯁꯦ ꯍꯌꯦꯡꯗꯤ ꯍꯣꯡꯖꯤꯟꯕ ꯌꯥꯔꯅꯤ. ꯑꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯇꯨꯝꯅ ꯆꯥꯅꯕ ꯎꯄꯨ ꯀꯥꯡꯊꯣꯟ ꯀꯣꯜꯂꯤ ꯀꯅꯥꯒꯤ ꯆꯐꯨ ꯎꯌꯥꯟꯁꯤꯡꯗꯣ ꯑꯩꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯊꯔꯛꯂꯒꯦ. ꯅꯪ ꯇꯥ ꯈꯣꯏꯗꯨꯝ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗ ꯅꯪꯒꯤ. ꯑꯗꯨꯒ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯗ ꯅꯪꯅ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯆꯠꯇꯨꯅ ꯉꯥ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯅꯧ ꯑꯄꯦꯠ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯁꯤꯜꯂꯝꯃꯨ. ꯍꯣꯏ ꯇꯥ ꯈꯣꯏꯗꯨꯝ. ꯑꯁꯨꯝꯅ ꯊꯕꯥꯇꯣꯝꯕꯤꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄꯗ ꯄꯥꯈꯪ ꯑꯔꯤꯕ ꯀꯨꯟꯖꯣꯒ ꯍꯦꯛ ꯇꯥꯟ ꯆꯥꯅꯅ ꯊꯦꯡꯅꯔꯦ. ꯊꯕꯥꯇꯣꯝꯕꯤ, ꯑꯦ, ꯇꯥ ꯀꯨꯟꯖꯣ. ꯊꯕꯥꯇꯣꯝꯕꯤ, ꯅꯪꯒꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣꯃꯦ? ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ.
ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯐꯠꯇꯦ ꯃꯣꯏꯅ ꯀꯩꯅ ꯀꯠꯇꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯐꯪꯗꯕ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯀꯠꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯅꯨꯕ ꯅꯨꯄꯥꯗꯨꯗ ꯐꯖꯈ꯭ꯔꯕꯤ ꯅꯪꯁꯦ ꯅꯁꯥꯅꯁꯨ ꯌꯥꯗꯅ ꯅꯝꯗꯅ ꯀꯩꯅ ꯀꯠꯄꯤꯈ꯭ꯔꯕꯅꯤꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯁꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯍꯧꯕ ꯇꯥꯔꯕ ꯆꯥꯛꯇꯤ ꯆꯥꯏꯗꯀꯣ ꯊꯃꯣꯏꯁꯦ ꯇꯥ ꯀꯨꯟꯖꯣ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯂꯥꯟꯖꯗꯕꯅꯤ ꯃꯣꯏꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯑꯗꯨꯗ ꯑꯩꯕꯨ ꯏꯁꯥꯅꯁꯨ ꯌꯥꯗꯅ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯩꯁꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯇꯥ ꯀꯨꯟꯖꯣꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯖꯈꯤꯕꯅꯤ ꯊꯕꯥꯇꯣꯝꯕꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪ ꯂꯥꯜꯂꯝꯃꯣꯏ ꯅꯔꯥꯟ ꯁꯨꯛꯂꯩ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯍꯅꯨꯕ ꯁꯤꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯉꯝꯗ ꯄꯨꯟꯁꯤ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯁꯤ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯐꯪꯐꯝ ꯂꯦꯡꯗꯅ ꯂꯦꯞꯂꯤꯅꯤ ꯊꯕꯥꯇꯣꯝꯕꯤ ꯇꯥ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯀꯔꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯊꯕꯥꯇꯣꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯤꯕꯁꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤꯀꯣ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯁꯣꯔ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯍꯜꯂꯛꯄꯤ ꯑꯣꯏꯍꯜꯂꯒ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯃꯦꯟꯁꯤꯟꯕ ꯍꯧꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯀꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯗ ꯍꯟꯗꯛ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕ ꯊꯣꯛꯂꯒꯗꯤ ꯅꯪ ꯊꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯖꯅꯤꯍꯦ ꯑꯩꯕꯨ ꯃꯤꯔꯥꯏꯒꯦ ꯈꯟꯒꯅꯨ ꯐꯈ꯭ꯔꯕ ꯆꯝꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯩꯕꯨ ꯊꯕꯥꯇꯣꯝꯕꯤꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ ꯈꯣꯏꯗꯝꯅ ꯃꯥꯒꯤꯗꯃꯛ ꯐꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯕꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤꯗꯃꯛ ꯇꯨꯡ ꯀꯣꯏꯅ ꯂꯦꯞꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯨꯟꯖꯣꯗꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯄꯥꯈꯪꯅꯤ ꯑꯗꯨꯅ ꯀꯨꯟꯖꯣꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕꯅ ꯃꯥꯒꯤ ꯑꯣꯏꯅ ꯁꯥꯐꯔꯅꯤ ꯈꯟꯗꯨꯅ ꯑꯍꯦꯟꯕꯗ ꯊꯤꯕꯤ ꯊꯕꯥꯇꯣꯝꯕꯤ ꯀꯨꯟꯖꯣꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ ꯈꯣꯏꯗꯝꯅ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯠꯇꯨꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯂꯩꯔꯨꯗꯨꯅ ꯄꯣꯠ ꯄꯨꯝꯕ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯅ ꯊꯝꯂꯦ ꯑꯗꯨꯕꯨ ꯐꯅ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯊꯕꯥꯇꯣꯝꯕꯤ ꯃꯥꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯀꯔꯤꯅꯣꯗ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯤ ꯃꯤꯗꯤ ꯂꯩꯔꯗꯅ ꯅꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯄꯥꯏꯔꯝꯂꯔꯣꯏ ꯑꯩꯒꯤ ꯊꯕꯥꯇꯣꯝꯕꯤꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯁꯤꯟꯗꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅꯗꯤ ꯃꯥꯅ ꯍꯔꯥꯎꯖꯅꯕꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯆꯪꯕ ꯃꯈꯩ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯜꯂꯛꯄꯗꯤ ꯉꯁꯥꯏꯅ ꯌꯥꯔꯤꯗ ꯇꯧꯔꯤꯁꯤ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯨꯡꯁꯤ ꯉꯁꯤꯗꯤ ꯃꯤ ꯋꯥꯠꯄ ꯃꯥꯜꯂꯤ ꯏꯆꯤꯛ ꯆꯤꯛꯅ ꯎꯏꯗ ꯍꯨꯏ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯨꯏꯕꯨꯗꯣ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯅ ꯂꯩꯍꯧꯋꯦ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯨꯔꯕꯗꯤ ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯦ ꯈꯣꯏꯗꯝꯁꯨ ꯏꯃꯨꯡꯗ ꯊꯣꯏꯅꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯁꯤꯒꯤ ꯃꯤꯅꯣꯡꯈꯥꯡ ꯅꯨꯄꯤꯁꯤꯃꯁꯨ ꯐꯔꯣꯏꯗꯕ ꯄꯣꯠꯅꯤ ꯏꯇꯨ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯁꯤꯌꯧꯅ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯀꯔꯦꯝꯅꯕꯒ ꯁꯥꯔꯗꯅ ꯏꯇꯨꯒꯁꯤ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯂꯒ ꯏꯅꯤꯡꯇꯝꯅ ꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯊꯨꯞꯅ ꯉꯥꯏꯖꯧꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯥꯇꯣꯝꯕꯤ ꯃꯥꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯊꯤꯐꯝꯁꯨ ꯈꯪꯗ ꯈꯣꯏꯗꯝ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ ꯍꯣ ꯂꯥꯏꯖꯥ ꯏꯅꯦꯝꯒꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯃꯨ ꯂꯥꯎꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯁꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ ꯑꯣ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯂꯤꯟ ꯑꯃꯣꯝꯗꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯅ ꯋꯥ 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 ꯂꯥꯎꯅ ꯍꯧꯔꯦꯅꯦ ꯑꯁꯨꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯄꯥꯎꯁꯦ ꯇꯥꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯈꯤꯅꯤꯗꯣ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯄꯨꯛꯐꯠꯇꯕꯤ ꯍꯤꯡꯖꯥꯕꯤꯅꯅꯦꯝ ꯑꯩꯈꯣꯏꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯄꯥꯎꯁꯦ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯇꯝꯕ ꯍꯩꯖꯕ ꯅꯠꯇꯦꯗ ꯀꯔꯤ ꯑꯩꯒꯤ ꯊꯕꯥꯇꯣꯝꯕꯤꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯗꯨꯈꯛ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯊꯕꯥꯇꯣꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯀꯧꯔꯥ ꯁꯣꯜꯂꯒ ꯆꯥꯕ ꯄꯥꯈꯪ ꯑꯔꯤꯕꯗꯨꯒꯤ ꯅꯃꯩ ꯄꯥꯏꯗꯨꯅ ꯏꯅꯔꯝꯂꯤꯕ ꯑꯁꯤꯕꯨ ꯑꯩ ꯂꯣꯏꯔꯦ ꯊꯕꯥꯇꯣꯝꯕꯤ ꯑꯩ ꯂꯣꯏꯔꯦ ꯍꯩ ꯀꯩꯅꯣ ꯃꯧ ꯃꯀꯨꯝ ꯃꯊꯥꯁꯨ ꯅꯠꯇꯅ ꯅꯣꯡ ꯀꯟꯅ ꯈꯣꯡꯒꯠꯂꯛꯏꯁꯤꯕꯨ ꯍꯩ ꯂꯨꯋꯥꯎꯕꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯀꯔꯥꯏꯗꯩ ꯏꯁꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕꯤ ꯑꯩꯗꯤ ꯃꯤ ꯀꯔꯦꯝꯅꯕꯒ ꯁꯪꯖꯗꯦꯀꯣ ꯉꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯣꯉꯥꯟ ꯆꯥꯅꯤ ꯍꯥꯏꯕꯤꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯃꯤꯁꯨ ꯃꯥꯡꯊꯣꯛ ꯃꯥꯡꯁꯤꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯇꯣꯉꯥꯟ ꯆꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯍꯦꯔꯥ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯊꯕꯥꯇꯣꯝꯕꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯣꯉꯥꯟ ꯆꯥꯕꯗꯤ ꯏꯇꯣꯝꯇ ꯆꯥꯔꯕꯁꯨ ꯌꯥꯏꯅ ꯅꯣꯏꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯂꯩ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ
ngasi imong asida khokban hawat tabiro he. Hai mau ngasi iku tongan charabani ko. Asi hairamduna khoidum magi leifamni haiduna sariba sangoi aduda sauna changki. Sapta asi hek nungsirakdaba kalak hek peli. Asuk ahal oirabasi phabu wakhal tadrabadi masana tawjaruba thabaki mahaina wakhal tanaba waraklakpa haise laigi wayeni. Haujikte isu yengba taridana. Asumna khoidum tongan charibani haiduna tawribado makok mamai ama isam samnadre. Cha hinjang thongba haibasu natabanina natai ama chadre. Adugi sumathakta Thabatombi magi damak magi nupi amadi masa maugi mamangda thauna phana lepluraga Thabatombi na mabu mirai biramba asida wakhal su aduki matik nungairamde wakhal nungaidabaga jaram thalam khangdabaga laina haibado hek oire imagi tongthen namu thabak chalage hairibro hoima ima wa amata haihogi phatraba napa ase karamnadi ipa nate ipuroiba nate haidana hundokluba yaruni haukiba pumba kauthoktuna napa asibu lawsanbirasine imagi tongthen ngasi chayol muk phare napa ne imungdagi mapan tholakhidaba ahing loksu yamna khuba tai nama aibu mana nusiba ngamdrabasu ipureiba kaubanina aidi yengba ngamden he imagi tongthen ima haukrabadi haukre karigino asuk phataba mi asigidamak imana wari Nachagi punsidagi ipagi minungsi mangkiba koy. Adubo ima macha mo oina imagi damakta phattaba mabu ipani haina imagi damak loksinbadi nachangamgani ima imagi milupirang asibadi amukhana nachagi mingang asida uhanbiganu ko ima imagi tongthen isa poksabagi mahai aleng asidi mapok khuding dasu nangbu isa oina adumak pangjagi ko Asumna marana mapot pharaba khoidum mapuroibagi marangbu ngakpiba ngambi thoinu amadi mamagi yathangbu injaba maza tongthenna maral pumba ngakpiduna hanagi matawgum amuk khana laiminarami tongthil amadi thoinuna matam chana layingbibadagi khoidumsu anaba pumba phare masi phana oidunasu ngakpifam thokdraba maral ama madu amadi masang mauda langjaruba oibana ahan ama oina masa momobu warak watembadi ngamlamde Haining kaya leirabasu kari hairakadage khanbada jinbal kangthokpa ngamda mapan thongda nungaiba manjarabasu chakna khangli adubu akhang kanbi thoinudi mapurebagi miot minei tamthiba mifu safu kaya khangjarabasu macha charoklaba matam asidadi momon noktuna nungaina punsi lele mioiba haibase ahenba pamdaba phajabada ngauridaba kanasu leba nate adubu aigini haina laibakta tambiramlaba misaksing adubu Mamal leite migi saruk thungliba posak aduna mahau leiba mamal tangba posak kum lauraga hu chenba posak oirangbasu yaudaba nate aduna aikhoi punna wakhal taminase